mayambu ahan maktada Manipuri wari yumjauna mayambu amuka hana punemjari ngasi soy khona mayam gi damakta ne haidana phul hora story ama poduna laksari wari asil thoksarpa matamda soy kiba lang kiba kaya yawrabasu mayamna puksal chauna ngapiu aduga amana wari asi hingliba natraga laikhidraba kana gumba mataga mari lenana ijaba wari na sade bahapna mapung phana sagasatuna ijaba wari amakhamni phare mayam adudi wari asi haunaba tawjaraklagi ngasigi wari asigi maming yoksang manung Bikram Thohenba Landuba Sampaba makhoi mari asi adum tinai Sampaba amadi Landuba makhoi ani dagi khara top topi haibadi Bikram amadi Thohenba makhoi na khajitang gyan tai makhoi mayam asidagi Thohenba na gyan ita tai Sampaba di nisada sodoki matik yamni laijure Landuba sumadu mangai yoksang horamdagi mayani makhoi hum Bikram amadi Thohenba Landuba makhoi ahum asi khulgi pukri mapal thangba sarugodamda phi suna duna dumaklai Landuba na herai itaw Thohenba handakti yoksang koi basi kadai wada koi basa si hairibano aidi kasu thoina busa pusa ningdrada sahilamdang asinara karino gyamenga mata tadri kumai harau se kaya thoina su pamaktreda era nangsu adugmakti hainuda nahawai nangna nupi koidringai matamda yengo Masidai nangi nupi ki laikai de hekta sake na hekta tawbudo nang kaurabro Bikram na hairapani maduda Thohenba na chumbudi chumi nakhoi su matam asiga sana ba haibadi kumai harau se kaya thoina su bit lairamgani haiba ai thajadi hoini thabudi thajade adubu lairiba sampabadudi yaroidriba phare dudi sasi ado aikhoi saihoi ki laikai de su khara satabadi yaroiko hoine sasine nakoi saihoi gi laikai da su sasi aduga atopa laikai da su sasi masigi sampa bari bunu pasi khara pharaksu yamna tabani masigi matung ina dana Landuba si su khara yori basini ibo thamin jamin na bada khara mateng pangbagi wani ai atai kaisu thoidokpadi maga pulapun boy deko odrasu kokti adum haiphet manaida thakpu thakrabadia Why do would it have been a rubber in a credi manaba taredana? Asuna makhoi humasi wari watai sanaduna lighting a matamda, sampabado lakli. You sebon a masupiraga masasi irang hirang. Ayukin satarang tarang talk pahorapa matamaduda, sampabas lakbani, sampabana. Kaino, ayung a tazer like could in the mission of Humbo. Nati, Yoksangi, a young sitangachele, Kariwa Kanaribano. Asun hirapa matamaduda. Thohenba na ibo nami mangna sampaba tholle daw sampaba dilara dana samdu itha thagalaga lairi as ayu ngata asida nangbu aikhoi lai ongna balairi lai khudina balairi nangna kadai wada lai mo ongna rudage as masa ma kay masum ayuki breakfast wena pairu banida iya da bosibu ita okay hom kai lage as ayuk to pa be ma hawjidi na de khangdriba hoine thakta banang de kasu khangwe athakpa idea yam khangi ta hoida athakpa nang no budi khangba thakta baina khangdraba hayeng kona thangda athakpa ina thakta baina khangdabado nang su khanglakani sa khaw kelamdai matamda libera du su yarudri bra kari no matora kadori bani yasita adu yabudi aisu isa se control ngamna ba haidana kai kana yam tori ponida nang na khangdaba mayam lairiye ho control ngamba nang khara ko nasado khara yeng thokpana di phabani hayengwai aikhoi na khoi se ahaloi ba phawbuda nungai na punsi airagadi khara suna sa se control tawo su darka ta abra khalli asita yani ke do bage yani aisu ngamna badum phana badum tori na ji kasu nang yam pakhale bui ta kasu tore asi hairaga leirami asumnang haktang gi matung da makhoi hummado Pukri mapal thangba sarokodom da pulapuna laiminaringai matam maduda laikai gi nupi singa sisu phi sugai dana lai taseng hairabada sampaba laikai gi mase masaloirabasu mi enga se khara ludana yengba nupa mani laikai gi mase masal singa silakpa matamda Landuba itaw laikai gi sesal singa se phi sugai harimale nang khara thuna salawra gera kaino aisu laikai masani kaino
ꯂꯩꯀꯥꯏ ꯃꯆꯥ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯇꯣꯔꯤꯕ ꯆꯠꯂꯣꯏ ꯑꯩꯗꯤ ꯆꯠꯂꯣꯏꯌꯦ ꯑꯁ ꯅꯪꯅ ꯋꯥꯈꯜꯁꯦ ꯁꯦꯔꯥꯟꯅꯅ ꯈꯜꯂꯒ ꯂꯩꯔꯦ ꯆꯠꯇꯕ ꯍꯥꯏꯕꯗꯣ ꯅꯪ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯌꯨ ꯊꯛꯑꯒ ꯀꯔꯟ ꯇꯥꯕꯗꯣ ꯇꯥꯔꯛꯑꯕꯗꯤ ꯍꯥ ꯑꯁꯤ ꯏꯇꯥꯎ ꯇꯥꯅꯤꯡꯗꯦꯗ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯩꯗꯧꯕꯒꯤ ꯑꯩꯁꯦ ꯂꯩꯀꯥꯏ ꯃꯆꯥꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯣꯛꯄ ꯅꯪ ꯀꯤꯔꯤꯕ꯭ꯔꯣ ꯀꯤꯕꯩ ꯋꯥ ꯅꯠꯇꯦꯗ ꯏꯆꯦꯆꯜꯁꯤꯡ ꯂꯥꯛꯄꯁꯦ ꯅꯈꯣꯏ ꯀꯇꯨ ꯀꯔꯟꯇꯣ ꯇꯧꯍꯟꯅꯤꯡꯗꯕ ꯑꯁ ꯑꯩꯅ ꯀꯇꯨ ꯀꯔꯟ ꯇꯧꯒꯦ ꯍꯥꯏꯔꯕ꯭ꯔꯣ ꯅꯪꯁꯦ ꯚꯥꯞꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪ ꯑꯩꯒꯁꯦ ꯁꯨꯡꯌꯥ ꯌꯥꯅꯗꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯂꯟꯗꯨꯕꯗꯣ ꯃꯍꯥꯛꯅꯁꯨ ꯈꯔ ꯊꯦꯝꯂꯤ ꯑꯁꯨꯝꯅ ꯁꯝꯄꯥꯕꯗꯨ ꯊꯦꯝꯕ ꯃꯇꯝꯗ ꯁꯝꯄꯥꯕꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯃꯆꯦ ꯃꯆꯜꯁꯤꯡ ꯂꯩꯀꯥꯏꯒꯤꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯁꯝꯄꯥꯕꯅ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏꯒꯤ ꯏꯆꯦꯜꯆꯜꯁꯤꯡ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒꯤꯗꯤ ꯊꯧꯔꯤ ꯊꯠꯂꯣꯏꯗ꯭ꯔꯣ ꯗꯥ ꯁꯝꯄꯥꯕ ꯑꯩꯈꯣꯏꯗꯤ ꯊꯠꯂꯣꯏꯌꯦ ꯊꯠꯇ꯭ꯔꯁꯨ ꯊꯥꯕꯜꯒꯤ ꯆꯣꯡꯕꯒꯤ ꯄꯩꯁꯥꯗꯤ ꯏꯆꯜꯁꯤꯡꯒꯤ ꯍꯥꯞꯀꯦꯗꯅ ꯗꯥ ꯁꯝꯄꯥꯕ ꯊꯥꯕꯜꯕꯨꯗꯤ ꯆꯣꯡꯅꯤ ꯑꯗꯣ ꯊꯧꯔꯤꯗꯤ ꯊꯠꯂꯣꯏꯌꯦ ꯌꯥꯎꯁꯪ ꯑꯃꯠꯇ ꯊꯣꯛꯂꯣꯏ ꯐꯩ ꯑꯗꯣ ꯗꯥ ꯁꯝꯄꯥꯕꯅ ꯍꯥꯞꯀꯦ ꯍꯥꯏꯔꯤꯕꯗꯣ ꯄꯩꯁꯥ ꯀꯌꯥꯅꯣ ꯏꯆꯜꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯀꯌꯥꯅꯣ ꯍꯥꯞꯇꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ 10,000 10 20 ꯍꯥꯞꯇꯣꯛꯑ ꯂꯣꯏꯔꯦ ꯗꯥ ꯁꯝꯄꯥꯕꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯏꯆꯜꯁꯤꯡ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗ꯭ꯔꯤꯕꯅꯣꯗ ꯑꯁꯨꯛ ꯆꯥꯎꯕ ꯊꯕꯛ ꯀꯌꯥ ꯇꯧꯕꯗꯤ ꯉꯝꯃꯛꯑꯒ ꯀꯔꯤꯒꯤ ꯊꯨꯠ ꯂꯥꯎꯕ ꯊꯥꯕꯜ ꯑꯃꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯑꯁꯨ ꯄꯨꯊꯣꯛꯀꯦꯅꯦ ꯀꯌా ꯆꯪꯒꯦ ꯑꯁ ꯗꯥ ꯁꯝꯄꯥꯕ ꯌꯥꯔꯅꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯥꯏꯅꯖꯔꯒꯦ ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯤꯡꯉꯣ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯝꯄꯥꯕꯁꯤ ꯈꯔꯁꯨ ꯌꯥꯅꯤꯡꯗꯕꯅꯤ ꯁꯝꯄꯥꯕꯒꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯁꯨ ꯇꯟꯁꯨ ꯌꯥꯝꯅ ꯇꯜꯂꯤ ꯌꯨꯉꯥꯎ ꯆꯉꯥꯎ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯤꯕꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯥ ꯎꯅꯤ ꯈꯟꯕꯗ ꯇꯟꯗꯤ ꯇꯟꯕꯅꯤ ꯃꯥ ꯊꯦꯡꯅꯔꯒ ꯆꯠꯄꯁꯤ ꯂꯥꯏ ꯐꯠꯇꯕ ꯊꯦꯡꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯈꯟꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯁꯝꯄꯥꯕꯗꯣ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯃꯥꯡꯃꯛꯇꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯁꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯈꯔꯗꯤ ꯏꯀꯥꯏ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯈꯪꯕ ꯃꯩꯗꯥ ꯅꯠꯇꯦ ꯁꯝꯄꯥꯕꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯏꯆꯜꯁꯤꯡ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯩꯁా ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦ ꯅꯈꯣꯏꯅ ꯄꯩꯁా ꯌꯥꯎꯁꯪꯒꯤ ꯊꯥꯕꯜꯒꯤ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯌꯥꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯣꯐꯤꯁꯥꯔꯅꯤꯗꯅ ꯑꯗꯨꯝ ꯇꯧꯒꯦ ꯌꯥꯅꯤ ꯗꯥ ꯁꯝꯄꯥꯕ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯅꯤꯗ ꯑꯁ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯄꯥꯕꯗ ꯑꯗꯨꯝ ꯃꯍꯥꯛꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯋꯥ ꯄꯨꯡꯉꯥꯡꯗ ꯉꯥꯡꯂꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯟꯗꯨꯕꯅ ꯑꯁ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯅꯪꯒꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯦ ꯑꯩ ꯌꯨ ꯉꯥꯎꯗꯦꯀꯣ ꯀꯅꯥꯅ ꯑꯩ ꯌꯨ ꯉꯥꯎꯋꯦ ꯍꯥꯏꯒꯦ ꯑꯩ ꯏꯁꯥꯁꯨ ꯆꯣꯛꯊꯗꯦ ꯅꯪꯅ ꯆꯣꯛꯊꯩ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ ꯑꯩ ꯀꯩꯁꯨ ꯆꯣꯛꯊꯗꯦ ꯑꯁꯨꯝꯅ ꯁꯝꯄꯥꯕꯗꯣ ꯂꯟꯗꯨꯕꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯈꯔ ꯍꯦꯛ ꯁꯥꯟꯇꯤ ꯐꯪꯉꯤꯗ ꯃꯁꯤꯒꯤ ꯃꯍꯤꯛ ꯑꯁꯤ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯏꯁꯥꯁꯤ ꯈꯔ ꯍꯦꯛ ꯏꯪꯉꯤꯗ ꯏꯆꯜꯁꯤꯡ ꯅꯈꯣꯏꯅ ꯆꯣꯡꯒꯅꯤ ꯍꯥꯏꯔꯤꯕ ꯊꯥꯕꯜ ꯑꯗꯨꯕꯨ ꯇꯥꯡ ꯀꯌꯥꯗꯅꯣ ꯗꯥ ꯊꯣꯏꯍꯦꯝꯕ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 22ꯗꯅꯦ ꯇꯥꯡ 22ꯗ ꯏꯆꯜꯁꯤꯡꯒꯤ ꯍꯟꯗꯛꯀꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗꯤ ꯈꯔ ꯆꯥꯎꯅ ꯆꯣꯡꯗꯕ ꯌꯥꯗꯕꯅꯤ ꯅꯕꯨꯡ ꯑꯩꯈꯣꯏꯒꯤꯁꯨ 50 100 ꯑꯉꯝꯕ ꯈꯔꯗꯤ ꯍꯥꯞꯈꯤ ꯍꯣꯏ ꯗꯥ ꯊꯣꯏꯍꯦꯝꯕ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯈꯔꯁꯨ ꯐꯩꯗꯅ ꯃꯗꯨꯗꯤ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯑꯣꯛꯇꯕꯗ ꯅꯝꯕꯔ 1 ꯑꯣꯏꯔꯤꯕ ꯁꯝꯄꯥꯕ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯍꯥꯁꯟꯗꯥꯟ ꯑꯁꯤ ꯒꯞꯀ ꯇꯧꯗꯅ ꯍꯣꯏ ꯃꯈꯣꯏ ꯄꯩꯁꯥꯕꯨꯗꯤ ꯈꯔ ꯄꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝꯅ ꯍꯦꯛ ꯉꯥꯡꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯍꯣꯏ ꯁꯤ ꯌꯥꯔꯦ ꯁꯤ ꯑꯉꯥꯎꯕ ꯅꯨꯄꯥꯁꯤꯒ ꯏꯆꯜꯁꯤꯡꯒ ꯃꯥꯟꯅꯕ ꯄꯥꯛꯆꯗꯦ ꯐꯔꯦꯁꯤ ꯅꯕꯨꯡꯈꯣꯏꯁꯨ ꯑꯉꯝꯕ ꯈꯔ ꯍꯥꯞꯀꯦ ꯀꯔꯤ ꯀꯥꯏꯒꯦ ꯍꯣꯏ ꯗꯥ ꯊꯣꯏꯍꯦꯟꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯐꯤ ꯁꯨꯗꯨꯅ ꯂꯩꯍꯧꯔꯤ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯃꯈꯣꯏ ꯑꯅꯤꯁꯨ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯉꯥꯏꯍꯥꯛꯇꯪ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯁꯥꯟꯅꯔꯤ ꯏꯇꯥꯎ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯈꯨꯜꯒꯤ ꯂꯩꯔꯤꯕ ꯕꯣꯔꯥ ꯆꯥꯐꯝꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯁꯦ ꯍꯥꯏꯕꯕꯨ ꯀꯩ ꯀꯥꯏꯒꯦ ꯌꯥꯏ ꯀꯩꯅꯣ ꯑꯩꯗꯤ ꯆꯠꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤ ꯆꯠꯂꯨꯁꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯅꯪ ꯑꯃꯨꯛ
katuk karan amuk lolak kadra idana wakal da khaliba era itaw kasu thoina khaloida lon sulalo oida asumna thohen ban haibani ngai haktang gi matungda thohen ba amadi Bikram mabani si khol gi lairiba bora sabha maduda pulap lakle asumna laika gi myo singa si sumathang mathang khol gi myo singa si su bora sabham da pulap tili bora ngi haktang saki si adana makhusi Bikramna yengo masigi sampa bahaiba mahasandana sina arang singa sida katuk karan hek taudana yaksang koiba ga puba yaba misakna te masi adubu tinaruba kobani na koksa ba supuda ba diaroido ma gyawna be yu thaksan jasalaga mi da katuk karan hek ta ba wangang sangang si jugo yamna sada basi masi ne aina khwaida gi tali basi hoini aishu yamna tali ado kari di upai lei pulura banina samina da ba diade hoi farisi chaminarasi asi hairaga ni se bora saraga lagle bora sabam dagi hek tholapa matamda lambi da landuba madi sampa ba lambi da hairang tauraga lagle landuba na ita handaki yoksang asidi koi batari da fajana ha kari haibage koi gadabani koi ta koi khai gadabani ado aina sum khanbada sigi lairiba itaw kenoji thohen base maga khangnaribu nupi do masak yam bhaje itaw aidi mullaga dum koiningida era masak bhaje ai je kyam bhajage aidi amtang yengning khreda aina bhaje khangadi aina bhajaibu khankhrabu nupi di aisu dum nang ondege aina hena tadaba misani dana masak yam bhajabne rishita do aina ga tamba ka nang thajaroi masak yam bhajabne masak yam bhaja jibo aidi saje ubu ningene kayam bhajabun pinone bhajabani ko bhajabani aina bhajabani aje bhajarabani adudi handa yoksangda yengba tare dana kana khangba khoi gi saksina bhajabani na mullaga koiba tare dana koisi ado kamai tabu itaw thoen bana mu yarak tra saura adi asera itaw nang so anga woni masana koi buni pidu kamaina aina koi ga haru bada yarak kadoino mullaga koi ga dabani yada yadraga thok phunara loire nupi masum langi damak ta phunara loire kaino mahok sadagi auna isi nupi masak phajaba yamna pame khangi bana trabana hoine nupi masak phajaba yamna pame khangi ado nupi masak phajaba pam targa su thoiba mayam punamak singa sidi khulai kai gi miyam singna phuna chena badu khangbadu nungai tedana nupi masa ma gi damakta pamadi pame loire adu da nupi masa gi phuna badu da kemta adu haiba gi darka ta di hoida adu budi mahok sani sita gi damakta rabon sigi matro madu gi sumatakta si Draupadi gi haktakta mahabharat lanjau thokhribani machimona sama pungtum tumna siribani ho aduda khallaga khoi laisi nang sidi onthona subhap ta gidre deita yare se koi di mullaga koi batare dana ha kari haibage hoini mullaga koi gera kaidoge ge chingsilaga koi ge bra koi bam thokpo koi loire adu yamna maduda khoina thijing kata banati yare ado itaw landuba nupidubu masakto kayam phajage aidi onthona su yeneng khreda phajabane laikai dudana mani phajaramgani rishita do onthona su phajabani museum ingaga ne wangang badane yam kanna ngangjadabani masak haire lauraga phajare ningtham thadane ma yengba matamdane phajub indrasuna nate phajub ilaga yengdradine yadabani masakto lauraga ne yam phajabani adudi harisnadi nupi si onthona su phajaramani onthona phajabana te insillaga phajaribani bhai adu eraga di aisu haipetang di aisu yengba amadi mathau taine yengba ama mathau taba te yengba yarabani nai wangang do karomi soirini soidana koirani haibagi wakhalona ma isen de bhai aisu soidana koiba tare dana kamai tabo nupino amtangdi khangdoga su yengba tare asi hairaga landuba amadi
ꯃꯃꯥꯟꯅꯕ ꯁꯝꯄꯥꯕꯗꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯏꯉꯩ ꯃꯇꯝꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯁꯨ ꯊꯦꯡꯅꯔꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯑꯁꯇꯣ ꯑꯥꯗ ꯑꯃꯨꯛ ꯂꯥꯛꯑꯦꯗꯣ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ, ꯃꯈꯣꯡꯁꯦ ꯀꯇꯨꯛ ꯀꯔꯟ ꯆꯤꯡꯉꯒ ꯂꯥꯛꯑꯦꯗꯣ, ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯇꯧꯒꯨꯝꯅ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯊꯛꯄꯤ ꯆꯥꯕꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤꯅ ꯁꯤꯒꯨꯝꯕ ꯃꯤꯁꯤꯅꯕꯨ ꯀꯌꯥꯝ ꯍꯌꯦꯡꯋꯥꯏ ꯃꯈꯣꯏꯅ ꯄꯣꯛꯀꯗꯧꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯣ ꯀꯌꯥꯝ ꯐꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯐꯔꯣꯏ, ꯁꯨꯡꯐ ꯐꯔꯣꯏ, ꯄꯤꯛꯏꯉꯩ ꯃꯇꯝꯗꯒꯤ ꯁꯦꯝꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯆꯥꯎꯔꯛꯂꯕ ꯃꯇꯝꯅꯤ, ꯑꯣꯏꯔꯔꯣꯏ, ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯕꯤꯀ꯭ꯔꯝꯅ ꯅꯕꯥꯅꯤꯗꯤ ꯐꯖꯔꯒ ꯂꯥꯛꯑꯦꯅ, ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤꯅꯦ ꯑꯁ ꯏꯇꯥꯎ, ꯆꯤꯟꯖꯥꯛ ꯋꯥꯠꯍꯟꯕ ꯌꯥꯗꯤꯌꯦ, ꯆꯤꯟꯖꯥꯛ ꯍꯦꯛ ꯋꯥꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯊꯋꯥꯏ ꯍꯤꯡꯉꯣꯏꯗ꯭ꯔꯤꯕ꯫ ꯆꯤꯟꯖꯥꯛꯇꯣ ꯍꯦꯟꯃꯜꯂꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯅꯤꯀꯣ, ꯆꯤꯟꯖꯥꯛ ꯍꯦꯜꯍꯟꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯦ ꯑꯁ ꯏꯇꯥꯎ, ꯅꯪꯅ ꯈꯪꯗꯕ ꯈꯔꯁꯨ ꯂꯩꯌꯦ꯫ ꯑꯁ ꯑꯩꯈꯣꯏꯗꯤ ꯆꯤꯟꯖꯥꯛ ꯋꯥꯠꯇ꯭ꯔ ꯂꯣꯏꯔꯦꯗ꯫ ꯍꯣꯏ, ꯃꯍꯥꯁꯣꯏ ꯑꯅꯤꯈꯛ ꯆꯤꯟꯖꯥꯛ ꯋꯥꯠꯄ ꯄꯥꯝꯗꯕ ꯑꯅꯤꯈꯛ ꯈꯔ ꯊꯨꯅ ꯂꯤꯚꯔꯗꯣ ꯄꯠꯂꯒ ꯁꯤꯔꯕꯗꯤ ꯆꯤꯟꯖꯥꯛ ꯋꯥꯠꯄꯒ ꯂꯣꯏꯅ ꯄꯥꯝꯃꯣꯏ, ꯆꯤꯟꯖꯥꯛ ꯋꯥꯠꯄꯒ ꯄꯥꯝꯃꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤꯁꯦ ꯄ꯭ꯔꯞ ꯆꯪꯃꯤꯟꯅꯔꯛꯂꯦ ꯌꯨꯝꯗ꯫ ꯑꯁꯨꯝꯅ ꯌꯥꯎꯁꯪ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯃꯔꯤ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯗꯅ ꯃꯔꯥꯡ ꯇꯧꯅꯔꯛꯏ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯃꯃꯥꯅ, ꯍꯥꯏ, ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯦ ꯈꯔ ꯊꯨꯅ ꯍꯜꯂꯛꯎꯀꯣ, ꯉꯟꯅ ꯍꯜꯂꯛꯎ, ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯎ꯫ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯕ ꯑꯣꯏꯗꯕꯅꯤ ꯅꯪꯒ ꯂꯣꯏꯅꯔꯤꯕ ꯁꯪꯒꯗꯣ꯫ ꯑꯁ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯕ, ꯌꯥꯅꯤꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯑꯣꯛꯇꯕꯗ ꯅꯝꯕꯔ 1 ꯑꯣꯏꯔꯤꯕ, ꯃꯗꯨꯒꯤ ꯃꯍꯥꯁꯟꯗꯥꯟ ꯑꯣꯏꯔꯤꯕ, ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯀꯩꯅꯣ ꯈꯔ ꯉꯥꯡꯅꯔꯤꯕ ꯃꯗꯨꯒꯤ ꯁꯝꯄꯥꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯂꯣꯏꯅꯔꯤꯕꯗꯣ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦꯀꯣ꯫ ꯍꯣꯏꯕ ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ, ꯂꯣꯏꯅ ꯈꯪꯏ꯫ ꯌꯥꯅꯤꯁꯤ ꯏꯃꯥ꯫ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ ꯏꯕꯨꯡꯉꯣ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅ ꯋꯥ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯝ ꯈꯪꯅꯁꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕ ꯃꯃꯥꯅ ꯊꯥꯗꯣꯔꯛꯂꯦ꯫ ꯃꯈꯣꯏꯁꯤ ꯌꯥꯎꯁꯪ ꯀꯣꯏꯕꯗ ꯁꯨꯝ ꯂꯥꯛꯂꯦ꯫ ꯂꯟꯗꯨꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯁꯝꯄꯥꯕ ꯌꯨꯗ ꯑꯗꯨꯝ ꯊꯛꯂꯒ ꯂꯩꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯃꯈꯣꯏꯁꯨ ꯌꯨ ꯑꯗꯨꯝ ꯊꯛꯇꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯜꯂꯒ ꯂꯥꯛꯂꯦ꯫ ꯕꯤꯀ꯭ꯔꯝꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯤ꯫ ꯕꯤꯀ꯭ꯔꯝꯒꯤ ꯅꯨꯄꯤꯁꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯐꯖꯕ ꯑꯣꯏꯗꯦ꯫ ꯂꯩꯀꯥꯏꯗꯨꯗꯒꯤ ꯈꯔ ꯆꯠꯂꯕ ꯃꯇꯝꯗ ꯊꯣꯏꯍꯦꯟꯕꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯊꯣꯏꯍꯦꯟꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝꯗ ꯌꯥꯎꯁꯪꯒꯤ ꯅꯥꯀꯊꯦꯡ ꯈꯔ ꯄꯤꯔꯦ, ꯑꯗꯨꯒ ꯑꯕꯦꯔ ꯇꯩꯒꯦ ꯍꯥꯏꯗꯅ ꯑꯕꯦꯔ ꯇꯩꯔꯤ꯫ ꯁꯝꯄꯥꯕ ꯑꯃꯗꯤ ꯂꯟꯗꯨꯕ ꯃꯈꯣꯏ ꯑꯅꯤ ꯊꯣꯏꯍꯦꯟꯕꯒꯤ ꯅꯨꯄꯤꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯃꯃꯩ ꯀꯨꯞꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯔꯨ ꯑꯣꯏꯅ ꯁꯝꯄꯥꯕꯅꯤ꯫ ꯁꯝꯄꯥꯕꯅ, ꯏꯁ, ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯁꯤꯕꯨ ꯃꯁꯤꯕꯨ ꯂꯥꯏꯅ ꯁꯥꯕ ꯅꯨꯄꯤꯒ ꯑꯣꯏꯔꯤꯗ꯭ꯔꯥ? ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯍꯥꯛꯅ ꯃꯆꯤꯜꯗ ꯁꯣꯜꯂꯤꯕꯗꯣ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯟꯗꯨꯕꯅ, ꯐꯖꯕꯅꯦ, ꯌꯥꯝꯅ ꯐꯖꯗ꯭ꯔꯣ? ꯐꯖꯩꯕꯨ ꯏꯇꯥꯎ, ꯁꯤꯗꯤ ꯌꯨ ꯑꯃꯨꯛꯇꯪ ꯐꯖꯅ ꯊꯛꯃꯤꯟꯅꯔꯒ ꯑꯩꯁꯨ ꯊꯣꯏꯍꯦꯟꯕꯗ ꯑꯃꯨꯛꯇꯪ ꯍꯥꯏꯖꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯈꯜꯂꯤꯕ? ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯀꯣꯏꯖꯔꯒꯦꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯌꯨ, ꯌꯥꯔꯛꯄ꯭ꯔꯥ ꯂꯥꯏ ꯈꯨꯔꯝ? ꯑꯁ ꯌꯥꯔꯛꯇꯕ ꯌꯥꯔꯣꯏ, ꯅꯪꯅ ꯈꯪꯒꯗꯕ ꯈꯔꯁꯨ ꯂꯩ꯫ ꯅꯨꯄꯤꯁꯦ ꯑꯩꯅ ꯀꯣꯏꯔꯅꯤ꯫ ꯀꯔꯤꯅꯣ ꯏꯇꯥꯎ, ꯅꯪꯁꯨ? ꯇꯣꯡꯂꯨ, ꯅꯍꯥꯟ ꯀꯔꯤ ꯍꯥꯏꯅꯈꯤ ꯏꯕꯥꯅꯤ? ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯅꯤꯁꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯁꯨ ꯊꯥꯕꯜ ꯆꯠꯁꯤ ꯍꯥꯏꯗꯅ ꯃꯔꯥꯡ ꯂꯣꯏꯅ ꯍꯦꯛꯇ ꯂꯥꯡꯅꯩ꯫ ꯑꯁꯨꯝꯅ ꯂꯟꯗꯨꯕ ꯑꯃꯗꯤ ꯁꯝꯄꯥꯕ, ꯕꯤꯀ꯭ꯔꯝ ꯃꯈꯣꯏ ꯃꯔꯤꯁꯤ ꯔꯤꯁꯤꯇꯥꯒꯤ ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯄꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯎꯕ ꯃꯇꯝꯗ ꯁꯝꯄꯥꯕꯗꯤ ꯉꯥꯎꯈ꯭ꯔꯦ ꯔꯤꯁꯤꯇꯥꯗ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯔꯤꯁꯤꯇꯥꯁꯤ ꯄꯥꯏꯔꯒ ꯆꯣꯡꯉꯨꯔꯦ, ꯑꯗꯨꯒ ꯊꯣꯔꯛꯂꯦ꯫ ꯁꯝꯄꯥꯕꯁꯨ ꯄꯥꯏꯔꯒ ꯆꯣꯡꯂꯨꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯊꯣꯏꯍꯦꯟꯕꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯈꯜꯂꯨꯕ ꯇꯧꯔꯨꯗꯦ꯫ ꯑꯁꯨꯝꯅ ꯊꯥꯕꯜ ꯑꯁꯤ ꯑꯁꯨꯝ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯝꯄꯥꯕꯅ ꯔꯤꯁꯤꯇꯥꯗ,
ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡꯂꯣ ꯔꯤꯁꯤꯇꯥ ꯀꯧꯏ꯫ ꯑꯣ, ꯃꯤꯡꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯃꯤꯡ ꯁꯝꯄꯥꯕ ꯀꯧꯏ꯫ ꯈꯪꯖꯩꯌꯦ꯫ ꯗꯥ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯏꯆꯟ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯕꯕꯨ ꯏꯆꯟꯅ ꯚꯥꯞ ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯥ? ꯀꯔꯤ ꯍꯥꯏꯒꯦ ꯗꯥ ꯁꯝꯄꯥꯕ? ꯑꯩ ꯏꯆꯟꯗ ꯁꯨꯝ ꯊꯣꯏꯍꯦꯟꯕꯁꯨ ꯀꯣꯏꯌꯨ ꯑꯩꯁꯨ ꯀꯣꯏꯅꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕ꯫ ꯀꯩꯅꯣ ꯗꯥ ꯁꯝꯄꯥꯕ? ꯀꯩꯅꯣ ꯗꯥ ꯁꯝꯄꯥꯕꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯃꯥꯟꯅꯕꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯀꯃꯥꯏꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯆꯤꯜꯗꯨꯅ ꯉꯥꯡꯕꯒ ꯉꯝꯃꯤꯗꯣ ꯉꯛꯄꯨ ꯉꯛꯇ꯭ꯔꯣ? ꯑꯩꯒꯤꯁꯤ ꯁꯥꯔ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯒ ꯀꯣꯏꯅꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ꯫ ꯁꯤꯒꯤ ꯑꯩꯒꯤ ꯃꯤꯡ ꯁꯝꯄꯥꯕ ꯀꯧꯖꯔꯒꯁꯨ ꯑꯩ ꯌꯨꯕꯨꯗꯤ ꯈꯤꯇꯪ ꯉꯥꯎꯏꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯃꯥꯟꯅꯕ ꯊꯣꯏꯍꯦꯟꯕ ꯍꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯩꯁꯥ ꯄꯥꯏꯕ ꯍꯦꯜꯂꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤ꯫ ꯃꯅꯝꯁꯤꯗꯤ! ꯌꯥꯔꯦ ꯗꯥ ꯁꯝꯄꯥꯕ, ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯌꯥꯔꯦ꯫ ꯏꯆꯥ, ꯉꯥꯏꯈꯣ, ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯈꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯁꯨ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯜꯗꯒꯤ ꯎꯔꯤꯕ ꯊꯣꯏꯍꯦꯟꯕꯅ ꯁꯝꯄꯥꯕꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯊꯣꯛꯈꯤꯕꯗꯣ, ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯊꯣꯏꯍꯦꯟꯕꯅ ꯀꯩꯅꯣ ꯃꯥꯅ ꯀꯩꯀꯩꯅꯣ ꯑꯃꯨꯛ ꯍꯥꯏꯔꯕꯖꯥꯠꯅꯣ? ꯑꯩ ꯃꯁꯤꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯣꯏꯗꯕꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯗꯅ ꯊꯣꯏꯍꯦꯟꯕꯗꯣ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯊꯣꯏꯍꯦꯟꯕ ꯁꯝꯄꯥꯕꯗꯣ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯨꯝ ꯍꯪꯉꯤ꯫ ꯏꯇꯥꯎ, ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒꯦ ꯅꯪꯅ? ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯕꯅꯤꯗ? ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯗ, ꯅꯪꯁꯨ ꯅꯪꯒ ꯈꯪꯅꯖꯕ ꯅꯨꯄꯤꯅꯤꯗꯨ ꯃꯉꯥꯏ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯕ ꯌꯥꯗꯕꯩ ꯋꯥ ꯇꯣꯛꯈ꯭ꯔꯣꯗ꯫ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯅꯪꯕꯣ? ꯑꯣ, ꯑꯩꯅꯅꯦ ꯃꯥ ꯄꯥꯝꯃꯦꯅ ꯑꯩꯅ ꯍꯥꯏꯔꯨꯕ꯫ ꯁꯤ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯃꯥꯅ ꯌꯥꯔꯛꯇꯦ꯫ ꯑꯩꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯐꯝ ꯊꯣꯛꯄꯒꯤ ꯑꯗꯨꯝ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯣ ꯃꯥꯗꯤ ꯌꯥꯝꯅꯁꯨ ꯁꯥꯎꯒꯠꯂꯤꯗ ꯚꯥꯏ꯫ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯣꯏꯍꯦꯟꯕ ꯃꯁꯥꯁꯦ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ ꯊꯣꯏꯍꯦꯟꯕꯅ ꯅꯪꯗꯤ ꯀꯩꯒꯤ? ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤ, ꯅꯠꯇꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯅꯪꯁꯨ ꯑꯩꯒ ꯀꯣꯏꯅꯁꯦꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯔꯤꯕꯅꯣ? ꯌꯥꯔꯦ ꯏꯇꯥꯎ, ꯅꯨꯄꯤꯁꯤꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯁꯥ ꯁꯣꯛꯀꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯂꯩꯁꯥꯕꯤꯅꯤ, ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯑꯌꯨꯛꯅꯤ꯫ ꯅꯪ ꯚꯥꯞ ꯇꯥꯗ꯭ꯔꯤꯕꯣ? ꯏꯇꯥꯎ, ꯅꯪꯒꯤꯁꯤꯗꯤ ꯀꯥ ꯑꯃ ꯍꯦꯃꯜꯂꯤꯗ꯫ ꯅꯪꯒꯤꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯅꯤꯀꯣ꯫ ꯍꯣꯏꯅꯦ ꯏꯃꯥꯟꯅꯕꯅꯦ ꯈꯪꯉꯤ, ꯑꯗꯣ ꯔꯤꯁꯤꯇꯥꯗꯣ ꯅꯪꯅꯗꯤ ꯂꯧꯗ꯭ꯔꯤꯗꯅ꯫ ꯅꯪꯅ ꯂꯧꯗꯕꯅꯤꯅ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯏꯁꯥꯅ ꯌꯥꯖꯗꯦ꯫ ꯑꯁꯤ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯚꯥꯏ? ꯏꯇꯥꯎ, ꯅꯪ ꯐꯥꯒꯤꯗꯒꯤ ꯅꯪ ꯑꯩꯒ ꯀꯥꯟꯅꯔꯛꯀꯗꯧꯔꯦ꯫ ꯐꯨꯅꯁꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯌꯥꯏꯌꯦ, ꯀꯩꯁꯨ ꯀꯥꯏꯗꯦꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯁꯤ ꯈꯔ ꯃꯔꯩ ꯇꯧꯕ ꯍꯧꯅꯔꯛꯂꯦ꯫ ꯂꯝꯕꯤ ꯆꯠꯂꯝꯕꯗꯒꯤ ꯃꯕꯥꯅꯤꯁꯦ ꯈꯔ ꯏꯟꯅꯔꯛꯇꯨꯅ ꯑꯅꯤꯁꯤ ꯐꯨꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯌꯨ ꯉꯥꯎꯗꯕ ꯊꯣꯏꯍꯦꯟꯕꯅ ꯈꯔ ꯂꯥꯛꯆꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯊꯣꯏꯍꯦꯟꯕꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯂꯦ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯃꯀꯣꯛꯁꯤ ꯉꯥꯎꯔꯒ ꯃꯈꯥꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯈꯪꯕ꯭ꯔꯥ, ꯅꯪꯒꯨꯝꯅꯁꯨ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯀꯥꯛꯁꯨ ꯈꯟꯕ ꯀꯥꯛꯁꯨ ꯁꯥꯔꯤ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯌꯨꯒꯤ ꯅꯤꯁꯥ ꯉꯥꯎꯖꯔꯕꯁꯨ ꯅꯪꯒꯨꯝꯕ ꯀꯌꯥꯗꯤ ꯑꯩꯅ ꯐꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯊꯋꯥꯏꯗꯣ ꯄꯥꯝꯃꯨꯗꯈꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯍꯦꯟꯕꯗꯣ ꯄꯥꯛꯊꯔꯒ ꯑꯃꯨꯛꯁꯨ ꯄꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯁꯨꯖꯜꯂꯛꯏ, ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯃꯁꯥꯗꯨ ꯃꯀꯣꯛꯀ ꯂꯣꯏꯅ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ꯫ ꯕꯤꯀ꯭ꯔꯝꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯂꯟꯗꯨꯕꯁꯨ ꯇꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯟꯗꯨꯕꯁꯨ ꯃꯃꯥꯟꯅꯕ ꯁꯝꯄꯥꯕꯒꯤꯗꯃꯛꯇ ꯃꯤꯆꯪ ꯆꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯅ ꯆꯤꯡꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯁꯝꯄꯥꯕꯅꯤ ꯈꯜꯂꯒ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯅ ꯁꯝꯄꯥꯕꯗꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯍꯟꯖꯤꯟ ꯅꯨꯡꯅ ꯁꯨꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯊꯅꯝꯂꯦ꯫ ꯑꯁꯨꯝꯅ ꯊꯝꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯁꯨ ꯃꯁꯥꯁꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯦ꯫ ꯑꯗꯨꯒ ꯂꯟꯗꯨꯕꯅ ꯏꯇꯥꯎ ꯁꯤꯔ ꯃꯥꯜꯂꯦ, ꯏꯇꯥꯎ ꯁꯤꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯟꯗꯨꯕꯗꯣ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯑꯁꯤ ꯑꯣꯟꯊꯔꯒ ꯌꯦꯡꯂꯨꯕꯅꯤ꯫
ꯑꯗꯨꯒꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏꯁꯤ ꯑꯣꯟꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯣꯔꯣꯛ ꯃꯌꯥꯏꯗꯨꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯒ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯉꯥꯏꯍꯥꯛꯇꯪ ꯆꯣꯡꯂꯝꯂꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯇꯨꯅ ꯁꯤꯈ꯭ꯔꯕ ꯊꯣꯏꯍꯦꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯝꯄꯥꯕꯅ ꯃꯃꯥꯏ ꯃꯃꯤꯠꯁꯤ ꯏꯅ ꯄꯨꯡꯆꯣꯡ ꯆꯣꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯪꯕ꯭ꯔꯥ ꯃꯤꯅꯥꯏ ꯃꯆꯥ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯅꯪꯒ ꯈꯛꯇ ꯂꯩꯔꯒ ꯑꯐꯥꯎꯒꯁꯨ ꯁꯥꯔꯤ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯇꯧꯔꯛꯂꯕ ꯌꯦꯜꯂꯛꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯐꯩ, ꯅꯪꯒꯤ ꯅꯁꯥꯗꯣ ꯑꯩꯅ ꯅꯨꯡꯅ ꯅꯁꯥꯗꯣ ꯅꯃꯥꯏ ꯅꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯁꯨꯒꯥꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯐꯔꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯑꯁꯤ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯁꯨ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯀꯞꯄꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯎꯔꯒ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯁ꯭ꯋꯥꯏꯔꯛꯏ, ꯑꯦꯔꯥ ꯏꯇꯥꯎ, ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯈꯜꯗ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ꯫ ꯌꯦꯡꯉꯨꯗꯣ, ꯃꯁꯤꯒꯤ ꯁꯤꯔꯒ ꯇꯥꯔꯤꯕ ꯂꯝꯖꯥ ꯁꯥꯔꯥ ꯃꯁꯥ ꯑꯁꯤ ꯊꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯆꯦꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯀꯤꯔꯤꯕ꯭ꯔꯣ? ꯏꯇꯥꯎ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤꯀꯣ꯫ ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯄ ꯋꯥꯈꯜ ꯆꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇ ꯅꯈꯣꯏꯁꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯄꯥꯝꯕꯨ ꯄꯥꯝꯃꯗꯤ ꯆꯣꯡꯁꯤꯜꯂꯒ ꯑꯣꯏꯁꯨ ꯂꯥꯛꯄ ꯇꯥꯔꯦꯗꯅ꯫ ꯃꯥ ꯀꯅꯥꯅ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯃꯥꯅ ꯀꯣꯏꯕꯤꯔꯝꯃꯣ ꯍꯥꯏꯒꯦ? ꯏꯇꯥꯎ, ꯃꯥꯡꯖꯔꯦꯗꯀꯣ꯫ ꯏꯇꯥꯎ ꯊꯣꯏꯍꯦꯟꯕꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯄꯥꯝꯃꯨꯔꯒꯅ ꯅꯪꯁꯨ ꯑꯥꯗ ꯑꯗꯨꯝ ꯀꯥꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯪꯁꯨ ꯁꯤꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯃꯅꯥ ꯃꯅꯤ ꯅꯥꯏꯗꯕꯅ ꯐꯅꯤꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯃꯅꯤ ꯅꯥꯏꯔꯛꯂꯕꯗꯤ ꯅꯪꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯞꯄꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯂꯪꯊꯣꯛꯂꯒ ꯊꯅꯝꯕ ꯌꯥꯗꯕꯅꯤꯅ ꯁꯝꯐꯥꯕ ꯑꯃꯗꯤ ꯂꯥꯟꯗꯨꯕ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯇꯨꯔꯦꯜꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯣ ꯃꯗꯨ ꯃꯔꯥꯁꯨ ꯃꯈꯥꯋꯥꯏꯗ, ꯍꯥꯏꯕꯗꯤ ꯏꯁꯤꯡꯒꯤ ꯃꯈꯥꯗ ꯇꯥꯔꯒ ꯏꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯔꯥꯗꯨ ꯃꯊꯛꯂꯣꯝꯗ ꯈꯔ ꯇꯥꯎꯐꯨꯡꯅꯅ ꯂꯩ꯫ ꯃꯗꯨꯒꯤ ꯃꯈꯥꯗ ꯍꯦꯛꯇ ꯅꯝꯁꯤꯜꯂꯝꯂꯁꯤ ꯍꯥꯏꯗꯅ ꯂꯟꯗꯨꯕ ꯑꯃꯗꯤ ꯁꯝꯄꯥꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯊꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯊꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯕꯤꯀ꯭ꯔꯝꯅ ꯑꯃꯨꯛ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯤꯁꯤ ꯁꯤꯁꯨ ꯍꯥꯠꯇꯣꯛꯑꯝꯕꯅꯗꯤ ꯐꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯊꯣꯏꯍꯦꯟꯕ ꯁꯤꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯤ ꯄꯣꯠꯅꯤꯗ꯫ ꯋꯥꯈꯜꯕꯨꯗꯤ ꯈꯜꯂꯤ ꯍꯥꯏꯕꯕꯨ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯥꯠꯇꯣꯛꯁꯤ ꯍꯥꯏꯕ꯭ꯔꯥ? ꯍꯥꯠꯇꯣꯛꯇꯕꯤꯗ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯊꯝꯕꯅ ꯐꯕ꯭ꯔꯥ ꯈꯜꯂꯤꯗ ꯏꯇꯥꯎ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯠꯇꯣꯛꯂꯨꯔꯒꯅ ꯑꯃꯨꯛꯁꯨ ꯂꯩꯀꯥꯏꯁꯤ ꯋꯥꯊꯣꯛ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯏꯕꯥꯅꯤꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯏꯕꯥꯅꯤꯗ ꯃꯕꯥꯅꯤꯁꯤ ꯍꯥꯠꯇꯣꯛꯎꯕꯒꯤ ꯏꯕꯥꯅꯤꯁꯤ ꯋꯥꯊꯣꯛ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯊꯣꯛ ꯑꯣꯏꯗꯅꯕ ꯑꯅꯤꯁꯤ ꯑꯃꯕꯨꯗꯤ ꯍꯥꯠꯈ꯭ꯔꯦ, ꯑꯃꯁꯤꯗꯤ ꯋꯥ ꯃꯀꯥ ꯂꯥꯝꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯤ ꯇꯨꯃꯤꯟꯅ ꯊꯝꯕꯅꯗꯤ ꯐꯕꯅꯤ꯫ ꯍꯣꯏꯁꯦ, ꯐꯔꯦꯁꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯕꯤꯀ꯭ꯔꯝꯁꯦ ꯐꯖꯅ ꯍꯥꯏꯔꯁꯤ ꯌꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯇꯨꯔꯦꯜ ꯃꯄꯥꯟꯋꯥꯏꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯥꯔꯣꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯊꯅꯝꯂꯦ꯫ ꯕꯤꯀ꯭ꯔꯝꯁꯨ ꯃꯊꯛꯂꯣꯝꯗ ꯀꯞꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯣ ꯀꯥꯔꯛꯂꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯁ꯭ꯋꯥꯏꯔꯝꯃꯤ, ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯁꯤꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯥꯏꯗꯣꯛꯎꯕ ꯃꯇꯝꯗ ꯅꯪꯁꯨ ꯑꯗꯨꯝ ꯍꯥꯠꯇꯣꯛꯂꯦ ꯈꯪꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯁꯨ ꯀꯞꯅ ꯂꯥꯛꯂꯦ, ꯃꯌꯨꯝꯗ ꯆꯪꯍꯧꯔꯦ꯫ ꯑꯁꯣꯝꯗꯅ ꯁꯝꯄꯥꯕ ꯑꯃꯗꯤ ꯂꯟꯗꯨꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯂꯦ꯫ ꯏꯇꯥꯎ, ꯁꯤꯗꯒꯤꯗꯤ ꯔꯤꯁꯤꯇꯥꯗꯣ ꯑꯩꯅ ꯀꯣꯏꯕ ꯐꯪꯉꯅꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯤ ꯃꯥꯒꯤ ꯑꯣꯏꯔꯦ, ꯃꯥꯁꯨ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯅꯠꯇ꯭ꯔꯥ? ꯂꯟꯗꯨꯕꯅ, ꯑꯣꯏꯒꯗꯧꯔꯕꯅꯤꯅꯦ ꯚꯥꯏ, ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯅꯪꯁꯨ ꯅꯁꯛ ꯅꯇꯧ ꯍꯥꯏꯔꯦ ꯀꯔꯤꯗ ꯋꯥꯠꯂꯤ? ꯆꯨꯡ ꯐꯤꯔꯥꯟ ꯍꯥꯏꯔꯦ ꯑꯗꯨꯃꯛ ꯆꯥꯔꯤ, ꯄꯩꯁꯥ ꯍꯥꯏꯔꯦ ꯅꯔꯜ ꯅꯊꯨꯝꯁꯨ ꯋꯥꯠꯄ ꯅꯠꯇꯦꯗꯣ꯫ ꯃꯥꯅꯤ, ꯑꯗꯣ ꯐꯔꯦ, ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯅꯕ ꯇꯧꯔꯒꯦ, ꯅꯪꯁꯨ ꯆꯪꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯟꯗꯨꯕꯁꯨ ꯃꯌꯨꯝꯗ ꯆꯪꯍꯧꯔꯦ, ꯑꯗꯨꯒ ꯁꯝꯐꯥꯕꯁꯨ ꯃꯌꯨꯝꯗ ꯆꯪꯉꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯄꯅꯤ꯫ ꯀꯣꯟꯊꯣꯡꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯅꯨꯡ ꯀꯥꯎꯗꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ
Sampabana kainoda masida kanagumba misak ama lakpagum tung thangba sarog sida tawraiba se karino asi hairaga mamaya silai tholaga hek yengluba matamda kanagumba misak ama talairamde tawriba mong matau singa si karino hadana wakhalda su khalli Sampabana tamnariba haibadura aingonda tamnabaga mata sangloi ko aingonda tamnabaga tawrakano karigumba mata kanaba phangloi asi hairaga duma prap sanglakpani asumna sak saba tokle mamai mamita pakliba singa su mahakna mingselda mahaki kaada sanglapa matamda mingselda haife yengjai Sampabana ka su pakliba haibadunine aibu taithoklaga mutang hoida mai hayeng nongalaga gyan tana tatho asira tathoktabida phiga kang amana taithoklaga isi adumaktum lagi asi hairaga mahaksu mamaya simingselda gi laithokhraba matam maduda Sampabana leplamba jagado maduda makhoi ani sanglaga hatkraba thoyenba gi asiba haksang ado madugi yamna phibam kairaba sakta mamada lairami asumna lairamliba mong matawsing asida Sampabadi karigumba mata sukhidrabani Sampabana si oirabadi yaramanida hoida yaramanida aisu tumnaba tawraki asi hairaga Sampaba wakhalda kaikeno khara khallaga mahaksi tumnaba tawkhre nongalamdagi matamni Sampaba mahaki masasi kanagumba misak amana mahaki nakaladomda tumtharakpagumna sahum khara suphangi Sampaba mamangoi kariboy mamai mamit amata lawpham khangdana pungkai kairaba nupa amagi saktamda Sampaba mahaki mamang magtada kanagumba misak ama mamay aduda ina pup taba makai Sampaba mahaki mamang aduda sapting hektar leplaga lairami Sampaba madu uruba matamda Sampaba mahaki wakhalasi kanano haiba simhak sumunna yengsilai adugadi mahaki mamang magtada ina pup taraga lepliba misak ado thohenba oirami thohenba su yamna ngangna sensilakpani asum nangang na sensilakpa matamda Sampaba mahaki masasi yamna kana lauraga mikap thorakli Sampaba na mikap thorakpa matamda mahaki mamang magtada mami sami oina kanagumba misak ama swai laun hekta mangki leplambado Sampaba wakhal si gyan khangta tarakli mamai mamit humang na pumchot chotli Sampaba aigi wakhal da hojiki dubu aigi mamang maksida kanagumba misak ama lairambagumna tawraibadu karino aduga muksu aigi sasi thohenba halubaduda karigumba khara tawribra oirambasu yai onthokpanida hayeng nongalaga landubaga wari watai singa si sanaraga tanaba haibaduni haidana Sampabadu wakhal khallaga mahaksu adumak lairami asumna nonganba matam maduda Sampaba landubagi mayumda sangi ngarang thokiba wari mayam singado loina tamlei maduda landubana madu ima hoi baba hoi daga tahaluba yaba nateko masigi thoiba thongdok mayam singasi thawai miduna tawra ibra as khangde di taw aidi wakhal asi gyamen ga ita ta di hoida kasu thoidokpa tawramdaba su yai adubu tawrakliba mayam pumnamak singasidi mahaki asibaksang asi laikagi miyosingna phanglaba matam khaktada mahaki sarada karamasi songkraba matamda santi oina laigadoribani hoi adusu santi oina laibi yai adubu tawraiba mayam pumnamak singasidi aidi sasi gyamen ga mata tadrabani asi hairaga landuba amadi Sampaba anisi wari watai khara sanarami horeldi yausang koiba salusi aidana anisi wa kaya maro mamangangnai sumtani Bikram mamanaba thoembadu laikhidaba matamda masasi nungsuk nungjana duna lai asita fataba miwe anisina namdana hek manghalida aisu nangi nathakta laman kharadi khumgi khalli laika gi miyosingda haidoga isu amuktangdi makhoi anisi chairak pihan gaidana wakhal khalli asi haidana wakhal khalli nungthil numidang wairamgi matam yorakpa matamda landuba amadi Sampaba yausang koiba salusi haidana anisi yausang koiba lakpani yausang koiba saluri makuta aber kai su khara pairaga mabani se lakpani nungai tho ore anido aduga
yausang koi ba hanjilakpa matamdani numidangi matam soisilakpaga anisi ngaw ngawre sampabadi yusu yamna kanna thaklaga mahakse domak lakpani asumna makhoi gi konthong yoramdagi matam aduda sampaba amadi landuba makhoi ani silakpaduda kanagumba misaga matung thangba saruk adomda lakpagumna mami sami oina sampaba amadi landuba kauraga lakpani kanano haidana laithoklaga yengloi adubu kanagumba amata leiramde asumna makhoi gi tung thangba saruk adomduda kanagumba misak ama katu karan salaga sanaribado makhoi ani suma khol singado tarakpa matamda kanano haidana falai thoklaga yengloi adubu yamna kiraba saktam amada kanagumba nupa amagi matawgumna kara laptakna leiribadu urakpani madu urakpa matamda sampaba kanano adagi sitaw itaw landuba adagi se kanano mukta yengudana asumna yengba matamda landuba na hirai adagi siti thohenbagi saban oina sutawi mamai mamisi aber sutairi karino sibo haidana wakhalda sukhalli asumna ngihaktangi matungda makhoi ani se kaisu thoidokpa amata khanba tawda lakle numisu tasila abani sampaba mahaksu mayumda sangawre landuba mahaksu mahaki konthong lomda prap sanglakpa matamdani kanagumba misaga mana landuba haidana kaurakle landuba sulai thoklaga yengluba matamda thoenba mahaki makuta aber khara pairaga leirami thoenba ki mahaki sakta madu yengba matamda yamna juko sada bahaiba doirabani mamai mamit adusu makhoi ani sanglaga thugai khibagi pumchai sairaga leirami mamai dusu aber khara tairaga tairi bi sing adugi mathakta aber su khara tairaga leirami madu uruba matamda landuba masasi khangki kirakli aduga lawgi khali lawbaga nangdi prap sensilaklaga thoenba mahaki kiraba sakta madu landuba mahaki masagi manak waduda sangsilaklaba matamda landuba gi mamai duda pop lawna thajalli landuba gyan manglaga makhada long haithakri asuna long haitharingai matamda landuba gi mahaki makhong asi pairaga suro sili numidangi matam oisilakpaga sorokte misu khara sanaribani adubu landuba na makok ngawraga taraga leibadu kanagumba matanadi udi asumna landuba na leiringai matamda makhong manakta tariba ukak amana mahaki masagi mamangmaktada leiriba landuba gi mamanaba haibadi laikhidraba thohenbado mahaki mamangmaktada leiriba thohenbagi yamna kiraba sakta maduna masil tumba ukak ado paikhalaklaba matamda mabuk ado hogai khre landuba suma sasi wan tharaga leiringai matam maduda mahaksu yamna kana lawbo sungamdrabani asumna landuba mabuk ado hogai raga thibong thre loina singthoktuna mafam adu maktada hatokli miha thina hatoklamli sorokta saliba mio singa da sunga sai makhadi kari gumba mata udraga ngai haktangi matungda laika gi mio singa si marang unarakle asuna tawriba mayam singa si uruba matamda makhoi mayam si sungakpana khamthengle asumdana sampaba mahaksu masasi waruraba maramna haibadi koidana langdana waruraba maramna masasi su pop taba makhai aduma pothakre hingi matam maduda landuba laitre haba pawa sitaba matamda sampaba mahaki masasi jinglawi sampaba na matau karamna ima matau karamna siribane hage hai khangde yengbadane amatek mahaki masak masado gyamenga tadi mamai dusu karigumba amana khota kibagi sakpham ama itau dawi adugane mahaki mabuk adusune hokai rakpagi as yenghaide adudi ai sungi haktang salubana phagadra as ibunga ahingi matam asida nang kadau basaloge haribano ima pharabasu phatrabasu landubodo ai gati nariba imana bani naikho nang gati naba namana ba haraga namana ba thoembado nakhoi ga sami nakhibadagi halaktri haidana mamana hayawine thoemba asi hairaga makhoi na tawkiba pumna maksinga do khangning ningsing lakle aduga mamada wa lolaga sumna hairai ima thoembado magi mari mata ama thokpa ama sakani hadana mana wadi sakani dana hapeti hairambani da hai yoksang danang ga thokmi nakhi hai landuba makhoi hum aduga nakhoi hum halaga aduga mana halaktri basina karigino ha kadai da sakani hairamge ima
ꯀꯩꯅꯣꯗ ꯊꯕꯜ ꯆꯠꯂꯨꯔꯒ ꯃꯥꯒ ꯑꯩꯈꯣꯏꯒꯁꯨ ꯄꯨꯂꯞ ꯍꯟꯃꯤꯟꯅꯔꯛꯄꯅꯤ ꯃꯥꯁꯨ ꯌꯨꯝ ꯆꯪꯍꯧꯔꯒꯦꯅ ꯆꯪꯍꯧꯔꯕꯅꯤ ꯑꯗꯨꯒ ꯀꯗꯥꯏꯋꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯁꯤ ꯉꯁꯥꯏꯅꯦ ꯅꯅꯦ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯈꯔ ꯍꯪꯉꯝꯕꯅꯤ ꯑꯩꯁꯨ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯈꯤ ꯍꯥꯏꯗꯅ ꯅꯪꯁꯨ ꯑꯩꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯈꯤ ꯍꯥꯏꯗꯅ ꯃꯗꯨ ꯈꯛꯇ ꯍꯥꯏꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯪꯉꯨꯁꯤꯔꯥ ꯑꯁꯤ ꯍꯥꯏꯖꯤꯟꯅꯔꯒ ꯃꯍꯥꯛꯁꯨ ꯃꯆꯤꯜꯗ ꯀꯩꯅꯣ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯟꯗꯨꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯕꯤꯀ꯭ꯔꯝꯁꯨ ꯇꯥꯔꯛꯂꯕꯅꯤ ꯕꯤꯀ꯭ꯔꯝ ꯃꯊꯃꯣꯏꯗ ꯍꯔꯥꯎꯏ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯊꯣꯏꯍꯦꯟꯕꯒꯤ ꯍꯛꯆꯥꯡꯅ ꯇꯧꯕꯅꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯍꯥꯛꯁꯨ ꯈꯪꯕꯗꯤ ꯉꯝꯂꯦ ꯏꯇꯥꯎ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯍꯛꯊꯦꯡꯅꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯗ꯭ꯔꯒꯁꯨ ꯅꯪꯒꯤ ꯊꯋꯥꯏꯅ ꯂꯃꯟ ꯈꯨꯝꯂꯤꯕꯁꯤ ꯃꯁꯤꯃꯨꯛ ꯄꯦꯟꯕ ꯑꯅꯤꯃꯨꯛ ꯁꯨꯗ꯭ꯔꯤ ꯐꯠꯇꯕ ꯊꯋꯥꯏ ꯑꯣꯏꯖꯔꯒꯁꯨ ꯅꯪꯒꯤ ꯅꯁꯥꯒꯤ ꯊꯋꯥꯏꯒꯤ ꯂꯃꯟ ꯈꯨꯝꯖꯔꯤꯕꯁꯤ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯤ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯕꯤꯀ꯭ꯔꯝ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕꯅꯤꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯍꯜꯂꯒ ꯑꯩꯁꯤ ꯍꯥꯏꯗꯣꯛꯄꯅ ꯐꯔꯗ꯭ꯔꯥ ꯐꯒꯅꯤꯗ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯔꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯦ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯀꯤ ꯃꯃꯥꯁꯤ ꯌꯥꯝꯅ ꯀꯞꯄꯤ ꯃꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯁꯣꯝꯗꯅ ꯁꯝꯄꯥꯕꯗꯣ ꯑꯍꯤꯡ ꯇꯨꯝꯊꯒꯗꯕ ꯃꯇꯝ ꯑꯗꯨꯁꯨ ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯂꯟꯗꯨꯕ ꯅꯣꯡꯉꯥꯜꯂꯒ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯪꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯑꯃꯁꯨ ꯅꯪꯂꯤ ꯄꯣꯠꯅꯤ ꯂꯩꯀꯥꯏꯁꯤ ꯌꯥꯎꯁꯪ ꯇꯧꯈꯤꯕꯒꯤ ꯊꯧꯔꯤ ꯊꯠꯄꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯂꯥꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯏꯍꯦ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏ ꯃꯃꯤ ꯑꯁꯤ ꯃꯐꯝ ꯖꯒꯥꯁꯤꯗꯒꯤ ꯍꯦꯟꯕ ꯉꯝꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯉꯥꯡꯅꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯃꯅ ꯑꯃ ꯉꯥꯡꯉꯤ ꯊꯣꯏꯍꯦꯟꯕꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯉꯤ ꯃꯥꯜꯂꯦ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯀꯣꯛ ꯑꯗꯨꯁꯨ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯐꯥꯔꯒ ꯃꯁꯝ ꯃꯅꯥꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯕꯒꯨꯝꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯄꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯃꯨꯛꯁꯨ ꯂꯩꯔꯝꯗꯦ ꯑꯃꯔꯣꯝꯗꯅ ꯁꯝꯄꯥꯕ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝꯗ ꯇꯨꯝꯊꯕꯁꯤ ꯄꯥꯛꯅ ꯌꯥꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯍꯥꯛꯅ ꯍꯥꯠꯈ꯭ꯔꯕ ꯃꯃꯥꯟꯅꯕ ꯊꯣꯏꯍꯦꯟꯕꯗꯣ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯕ ꯃꯇꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯕꯦꯔꯅ ꯄꯨꯝꯇꯩ ꯇꯩꯔꯒ ꯏꯅ ꯄꯨꯞ ꯄꯨꯞ ꯂꯥꯎꯅ ꯇꯥꯔꯒ ꯁꯝꯄꯥꯕꯒꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯄꯅꯤ ꯑꯁꯨꯝꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯃꯥꯡ ꯑꯁꯤꯗ ꯊꯣꯏꯍꯦꯟꯕꯅ ꯏꯇꯥꯎ ꯊꯣꯛꯂꯛꯑꯣ ꯅꯪꯒ ꯑꯩꯒ ꯑꯕꯦꯔ ꯑꯃꯨꯛꯇꯪ ꯇꯩꯅꯁꯤ ꯏꯇꯥꯎ ꯑꯕꯦꯔ ꯇꯩꯅꯔꯒ ꯏꯕꯥꯅꯤ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ ꯁꯝꯄꯥꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯪꯂꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕ ꯌꯥꯝꯅ ꯀꯤꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯋꯥꯁꯤ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯤ ꯊꯣꯏꯍꯦꯟꯕꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯁꯤ ꯅꯈꯣꯏꯅ ꯄꯠꯊ ꯄꯨꯝꯊꯍꯜꯂꯕꯅꯤ나 ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯊꯛ ꯅꯤꯛꯂꯒ ꯃꯀꯣꯛ ꯑꯁꯤ ꯃꯈꯥꯗ ꯄ꯭ꯔꯣꯞ ꯂꯥꯎꯅ ꯇꯥꯔꯛꯄꯅꯤ ꯐꯃꯥꯡ ꯑꯗꯨꯃꯛꯇꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯪ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯤꯀꯠꯇꯅ ꯂꯥꯎꯔꯛꯂꯤ ꯁꯝꯄꯥꯕ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯅꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯪꯂꯥꯛꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯆꯨꯝꯅ ꯇꯨꯝꯃꯨ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯄꯣꯊꯥꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯝꯄꯥꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨꯝꯊꯔꯒꯦ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕꯗꯨꯒꯤ ꯍꯦꯛ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯍꯤꯞꯄꯒ ꯂꯩꯕꯒꯨꯝꯅ ꯃꯍꯥꯛꯁꯨ ꯁꯑꯣꯡ ꯈꯔ ꯐꯪꯂꯛꯄꯗꯣ ꯃꯃꯥꯏꯁꯤ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯃꯥꯟꯅꯕ ꯍꯦꯟꯊꯣꯏꯕꯗꯨ ꯂꯩꯔꯝꯃꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯑꯃꯨꯛ ꯃꯥꯡꯈꯤ
ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯝꯄꯥꯕ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯣ, ꯂꯃꯟ ꯈꯨꯝꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯁꯦꯡ ꯇꯁꯦꯡꯅ ꯑꯩꯗꯤ ꯏꯁꯥꯁꯤ ꯃꯪꯂꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯒ ꯍꯌꯦꯡ ꯑꯁꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯨ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯑꯗꯨꯒ ꯀꯩꯅꯣ ꯈꯔ ꯇꯧꯅꯕ, ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯅꯕ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯈꯜꯂꯒ ꯃꯍꯥꯛꯁꯤ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯎꯏꯊꯔꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯡꯈꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯤꯁꯤ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯥꯡꯈꯜ ꯑꯁꯤ ꯃꯈꯥꯔꯣꯝꯗ ꯄꯨꯂꯞ ꯎꯞꯊꯗꯨꯅ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯁꯝꯄꯥꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯎꯞꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯍꯦꯛꯇ ꯌꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯝꯄꯥꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯥꯡꯈꯜ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗ ꯀꯥꯡꯈꯜ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯒ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯊꯣꯏꯍꯦꯟꯕ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯎꯔꯛꯄꯅꯤ꯫ ꯃꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯂꯥꯎꯒꯦ ꯈꯜꯂꯤ꯫ ꯂꯥꯎꯒꯦ ꯈꯟꯅ ꯂꯥꯎꯕꯁꯨ ꯉꯝꯗꯦ꯫ ꯃꯔꯣꯜꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯃꯇꯝꯗꯅꯤ ꯂꯥꯎꯖꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨ ꯃꯃꯥꯒ ꯃꯄꯥꯒ ꯃꯍꯥꯛꯀ ꯈꯛꯇ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇꯥꯔꯛꯇꯦ꯫ ꯁꯝꯄꯥꯕꯅ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯊꯋꯥꯏ ꯑꯁꯤ ꯈꯥꯛꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯁꯝꯄꯥꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯃꯁꯥ ꯄꯨꯝꯕ ꯏꯅ ꯉꯥꯡꯂꯒ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯃꯅꯝ ꯅꯝꯊꯤꯔꯕꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯅ ꯄꯠꯊ ꯄꯨꯝꯊꯔꯛꯂꯕ ꯃꯇꯝꯗ ꯃꯅꯝ ꯅꯝꯊꯤꯕ ꯅꯝꯂꯛꯄꯗꯣ ꯃꯗꯨꯒꯤ ꯃꯇꯧꯒꯨꯝꯅ ꯅꯝꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯥꯎꯕ ꯌꯥꯕ ꯂꯥꯎꯔꯕ ꯃꯇꯨꯡꯗ ꯁꯝꯄꯥꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯏꯇꯥꯎ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯈꯨꯠ ꯅꯣꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯁꯝꯄꯥꯕ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯁꯤ ꯄꯣꯛ ꯂꯥꯎꯅ ꯊꯨꯗꯦꯛꯏ꯫ ꯃꯉꯛꯁꯝ ꯑꯗꯨ ꯊꯨꯗꯦꯛꯂꯕ ꯃꯇꯝꯗ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯍꯦꯛꯇ ꯍꯩꯗꯣꯛꯏ꯫ ꯑꯁꯨꯝꯅ ꯁꯝꯄꯥꯕꯁꯤ ꯂꯃꯟ ꯈꯨꯝꯕ ꯃꯇꯝꯗ ꯅꯣꯡ ꯑꯁꯤꯁꯨ ꯈꯥꯛꯅ ꯅꯣꯡ ꯑꯁꯤꯁꯨ ꯂꯥꯛꯂꯒ ꯆꯨꯊꯔꯛꯄ ꯂꯦꯞꯄ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯕ꯭ꯗ꯭ꯔ ꯇꯧꯔꯒ ꯅꯣꯝꯕ ꯈꯣꯠꯄ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯄꯅꯤ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯊꯋꯥꯏꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯥꯛꯅ ꯅꯣꯛꯂꯕ ꯃꯇꯝꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯊꯋꯥꯏꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯝꯄꯥꯕꯒꯤ ꯃꯃꯥꯁꯤꯅ, ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯅꯣꯛꯏꯕꯁꯤ? ꯊꯣꯡ ꯑꯁꯤꯁꯨ ꯒꯞ ꯒꯞ ꯂꯥꯎꯔꯒ ꯁꯥꯟꯅꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯪꯉꯛꯄꯅꯤ꯫ ꯃꯁꯥꯒꯤ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯝꯂꯕ ꯃꯤꯁꯤ ꯆꯥꯗ꯭ꯔꯕ ꯈꯨꯁꯤ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯁꯝꯄꯥꯕꯒꯤ ꯃꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯦꯛꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯁꯝꯄꯥꯕꯗꯨꯁꯨ ꯁꯤꯔꯝꯂꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥ ꯂꯥꯎꯅꯩ꯫ ꯑꯁꯨꯝꯅ ꯁꯝꯄꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯂꯟꯗꯨꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯅꯤꯃꯛ ꯑꯃ ꯁꯦꯕꯥ ꯇꯧꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯁꯨ ꯑꯃꯨꯛ ꯇꯧꯔꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯕꯤꯀ꯭ꯔꯝꯅ ꯍꯔꯥꯎꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯕꯥꯅꯤꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯈꯪꯍꯜꯂꯤ꯫ ꯕꯤꯀ꯭ꯔꯝꯅ ꯂꯣꯏꯅ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯏꯍꯦꯟꯕꯒꯤ ꯃꯍꯥꯛꯅ ꯐꯨꯝꯈꯤꯕ ꯖꯒꯥ, ꯍꯥꯏꯕꯗꯤ ꯂꯟꯗꯨꯕ ꯑꯃꯗꯤ ꯁꯝꯄꯥꯕꯅ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯈꯔ ꯄꯠꯊ ꯄꯨꯝꯊꯔꯝꯃꯤ꯫ ꯄꯠꯊ ꯄꯨꯝꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯆꯔꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯃꯇꯤꯛ ꯆꯥꯅ ꯐꯨꯝꯂꯕ ꯃꯇꯝꯗ ꯁꯝꯄꯥꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯟꯗꯨꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯃꯃꯥꯟꯅꯕ ꯊꯣꯏꯍꯦꯟꯕ ꯀꯥꯏꯅꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯃꯃꯪꯗꯁꯨ ꯂꯥꯛꯂꯒ ꯊꯣꯏꯍꯦꯟꯕꯅ, ꯏꯇꯥꯎ, ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯏꯅꯕ ꯐꯪꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯗꯤ ꯅꯪꯒ ꯑꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯃꯐꯝ ꯑꯃꯠꯇꯗ ꯄꯨꯂꯞ ꯄꯣꯛꯃꯤꯟꯅꯔꯒ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯂꯨꯅ ꯇꯤꯟꯅꯁꯤ, ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯣꯏꯅꯁꯤ ꯍꯥꯏꯗꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄꯅꯤ꯫ ꯕꯤꯀ꯭ꯔꯝ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯇꯥꯎ ꯊꯣꯏꯍꯦꯟꯕ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯤꯜꯗ ꯁꯣꯜꯂꯒ ꯑꯗꯨꯃꯛ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ, ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯃꯠꯇꯁꯨ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕ ꯑꯉꯥꯡꯁꯤꯡ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝꯗ
ꯊꯣꯏꯍꯦꯟꯕꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯣꯛꯂꯛꯂꯕ ꯃꯇꯝꯗ ꯍꯦꯛꯇ ꯇꯝꯅꯕ ꯍꯧꯔꯛꯄ ꯃꯔꯝꯅ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯥꯈꯤꯗ꯭ꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯕꯅꯤꯅ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫